Kukizo Mar MLA Tarana Development of North Eastern Region Donor ki Union Minister da haukiba May Mapanda Pishan Kiba Memorandum Amada haukiba chahi ki May ahumdagi Kuki amasung Maitai gi marakta Irang Tholakpadagi Manipur gi Chingi District sing Maru Oina Kuki Jomi Mar Kanglup sing na namna Khundaba Tengnopol Kangpokpi Churchandpur amasung Fairjwal District sing da Chawkhat Thaurangi Thabak sing Manipur lengak na Thawai Bidre amadi Chapchaba lengak leitre masina hariba mafam sing asida development amadi lengak ki thabak singda sathina sokhalle haina maral sikre memorandum aduda MLA tara asina makhatana palli madudi haukiba chahi amagi manungda Manipur lengak na travel MLA tara gi chahida lupa crore amamam special development fund oina pigadaba adu piraktabana maram oiduna Development के थबक सिंह लोइना लेफ्रे मधुगी सुमथकता चलिबा चाही असigi ओइना नॉर्थ ईस्टर्न काउंसिल की तोंगान बा थबक सिंह की दमक प्रायोरिटी लिस्ट थाजिनबदा कोकेजोमी मारना खुंदाबा डिस्ट्रिक्ट सिंह असिदगी थवोइना खुंदोकलामे हाइनसु मराल सिरकली Kukizo Mar MLA Tarana Development of North Eastern Region Donor ki Union Minister da haukiba May Mapanda Pishan Kiba Memorandum Amada haukiba chahi ki May ahumdagi Kuki amasung Maitai gi marakta Irang Tholakpadagi Manipur gi Chingi District sing Maru Oina Kuki Jomi Mar Kanglup sing na namna Khundaba Tengnopol Kangpokpi Churchandpur amasung Fairjwal District sing da Chawkhat Thaurangi Thabak sing Manipur lengak na Thawai Bidre amadi Chapchaba lengak leitre masina hariba mafam sing asida development amadi lengak ki thabak singda sathina sokhalle haina maral sikre memorandum aduda MLA tara asina makhatana palli madudi haukiba chahi amagi manungda Manipur lengak na travel MLA tara gi chahida lupa crore amamam special development fund oina pigadaba adu piraktabana maram oiduna Development के थबक सिंह लोइना लेफ्रे मधुगी सुमथकता चलिबा चाही असigi ओइना नॉर्थ ईस्टर्न काउंसिल की तोंगान बा थबक सिंह की दमक प्रायोरिटी लिस्ट थाजिनबदा कोकेजोमी मारना खुंदाबा डिस्ट्रिक्ट सिंह असिदगी थवोइना खुंदोकलामे हाइनसु मराल सिरकली